Krumzari, Miang Tabri Sumutaram Ochari, Nasimaro Bapauda, High Education Yimatanga Minister Okendrona, High Kibawa from Tabaktamapong Fano on Topang Amdre, Haina, Desamna Fundokre. State Asida Wildlife Protection Act Nintina Chatnabangam Davatagi, Chingi Lamda, Lamlaki Sa Uchasing, Leptana Hatopiri. Amadi regular coasting lobada hana contractor labor coasting dana hena kudong jawa pigani haina Saigi Director General Gigi Thompson na Fundokre. Mapungwa Pau Pizari. Education Minister M. Okendrana Tataruki Manunda High Education da Homaka Lagani Hakibu Wafamadu Tabak Tamapungfano on Topangam Jehaina Desamna Mara Secret. Ngasi Desamwi Kambu Amana DM College of Sciences ki Mahirikiana Jahikun Hena Season Aduna Laklaba Toilet Ngasi Fauba Simzin BD Haina College Sigi Students Union Amadi Desamwi Kambu na Tugaikre. Student Union Gimihud Singna Fundoki Bada Mahiri Lising Anirom Ladyba DM College Science ki Toilet Asi Jahiam Silakwana Season of Yadana Lapani Kayara Hana Sembi Naba High Krabasu Marile Nabasina Sembi Dabadagi Kongtang Asilokalapani Makatana Atuba Matamda Marile Nabasina Mahiri Singi Yang Biduna Tabak Lokatrabadi Pamdava Tawung Kaya Chatrapiya Haiki. Desamwi General Secretary Toitoina Education Minister na Higher Education da Homaka Ubo Fanglagani Haiki Boa Famadu Chada Tarayong na Tawag Paikate DM College Girls Hostel Asi Matam Kayagi Mamangdagi Saba Loirabasu Mahiri Sing Labi Yananaba Sinbi Dabana Barada Laiduna Mahitam Nari Hostel Asi Numitare Nigi Manunda Mahiri Sing Labi Yananaba Semdrabadi Hostel Asi Tugaibagi Tabak Chataragani Mahitam Liba Singi Changraba Yadraba Pochang Kudimak Sarkana Nintina Pigadabani Haiki. Arab DM Science Tami Sata Singi, Arab Tungan from the Gilaiba, Sata Sing Lavia and another Maroon and the Peasing, Girls the Peasing, Lavia and another was a semi web, and Hiram Haitari. Masifa with a higher body, wait the Haitari. Higher and higher book, wait the Haitari. But the Masizu when the Pizzi was a Hatam, Pogimanunda, Masi, Lavia and another Madum, Watama, Kundam, Ho, the Targati, Higher, them. Science girls as you Haitari, Masi season at Travel in Masisu to Agrani Haitari, Masi Hatam, the Kay, Magan to the target, Harry because hostage to Irani. But Takaka is over now, Sakata, Madi Marine, never seen the hands and higher alarm Haitari. I don't see for the Chaimanga, the positive way response, some supipiti. Lamlaki South Jason Kananaba Manipur Forest Rule in Simachamapan, Humudani Twigi Makada, Wildlife Protection Exam Labasut, Nintina Janabangam Dabadagi, Manipur Chingi Lamda, Lamlaki South Jason, Leptan Hatuli. Hidamasi Matanda Paudam Ama Lamlaki South Section Kangadabani Haiduna, South Section Munusija Mioshina, Akan Makongang Changchilak Padagi, Maleng Yoina Ek on Sung Rule Kaya Semduna Chanarabasu, State Asitadi Government Agency Sina, Tabakoina Pangtok Pagimita Adri, State Asigit Singi Lamdam Kayada, Kunjasina Maningtona, Lamlaki South Section, Leptana Hatpadanatana, Pona Kaitel Kayada, Tangla Makalgi South Sekia, Yuan Bada Yangshin Binamalitri. Hiram Sida ISTV News Gi Akanavatim Amanatizin Bada, Handakta, Senapati District, William Kulen area, Sazal Amadi Sabing Halam Batenarki, Sasing Adomachetana, Semdok Laga, Kunjasing Yanaki, Sanavi Matungina, Makoki Saru Aduna Kulapagi Saruk Tamduna, Pitlu Angangsina, Maida Yaito Posutenarki, Lamlaki South Section, Letan Hatpasi Matanga, Peter and Janelis, Salambara Bursana Fundo Wafam. Mongwang the Leva, Sanga, Ushewayam Sinja, Nakani Sinel. Adu Manipuri, Manipuse, Nan, Hagida, Subchawi Munda, Ashimba among the 5% of you. Forest area, Udomata. Holy Kambu, Kara, Masala, Sanga Sinja, Masena, Marwena, Singisina, Singina, Numikuning, the Episode Sato. Numikuning, Saji, Lege Pangi, Sabo, Lege Pangi, Saji Makan Mari Manasi, and Numikuning, Lamok Pangi, Yum Pangi. Karimba Jagadari, Ukurgumadadi, Hoxito, the past price here, no more than way. Lamsan, Umpaldagi, as was about them, so Vitero on the Sabodam, Makomanka, Jungle, Pimamanata. No me, Kunimi Saje, Kizi, Saya. ISTV News ki team aduna numit adumaktada Senapati Bazada sa marak nga marak harga khangnawa atang malamlaki sa amasu lupa chatruk yangkhaida yonba thengnar ki masida natana semdok loba sabo plate lupa chama yangkhaida yolombasu thengnaki lamlaki sau cheksing kanaba ain leirabasu chanadaba phimda leirwa asigi matang dasu salam bar busana wafong kya phongdrokle ki bam leidabina takna hatoi ai no chachaloi ukulda
Siroi Chingomda. Bagi migratory bird, Russia ki parakanai. Uci makalang lewe. Uci makomda plastik ki bagi tiek aman nama thaba ama yau. Uci amam yau. Adu yungomda adu mati thab saya. Jauh jala lewe. Adu uci kiam pak. Manipur dari wildlife protection suplai lete kaim ta channa de moya pangahai moni particular kaim channa de asini pagi ngai ta Animal right activist singna lamlak ki sa ujek sing da natana yumda yokpa sa ujek sing fawa hat padi laira duna otpan naiba yaroi haiduna khongyang changchilingai cherak sida Manipur da lamlak ki sa ujek sing athing ma yaudana leptana hatok pagi wafam taraina lo chumloi hiram sida mari leina singna akan mamiang changwa chungani yama murang thema madi Jenta Sharma galoina na pokjam je Ranjan ISTV News Senapati District Sports Authority of India da regular course sing lobada hana contract labor course sing dana hena khudong chaba pigini haina sai gi Director General GG Thompson na phongdokre ngarang Imphal da thungduna sai NERC Imphal gi awara pa ka yang silaba matung da ngasi Khomalampak ta leba SAG Hall swimming pool amadi men stadium na chungba yengsinki yengsimba du ta sai NERC Imphal gi Director in charge Dr Subhas Basumatri Yaski Joint Director Jayanta amadi atai official sing su sarya ki tungda ulo da leba sai NERC Imphal gi complex su yengsinki awara pa lady basi athuba matamda report pikhalakna ba Director Subhas da khangan ki Director General GG Thompson na afaba sanaroi puthokpa haibasi afaba course changi jahi tara humdoi hena contract basis da thabak taro laba experience leiraba course sing da regular course sing hapada khudong chaba pigani hauzik bharat ki tonga ba state kaya da leiriba sai center singi regular course chama hena hangdi masi mentionana ba written test pangthokre interview wali regular course sing hablabadi sports da hongba kharadi lakani phongdoki. Test was conducted by the Human Resource Ministry's agency called EDCR. So now the results are out. We have got 385 people have qualified for the test. Yes. And now we have to conduct the interview. So some of them may get selected. And after that, if there are any people who are really meritorious and they need to be taken in, then we will see, because there are still 100 vacancies available. So that can be thought of at that time, because we will be giving adequate weightage for those experienced ones. So if somebody has done very good work, then definitely we will be giving due weightage. Oja oiriba singi manata miyoi kharana masagi oja oibagi sinfam adubu atopa miyoi amada paisa khara piraga sina thokpa amadi oja oiriba miyoi aduna mayumda leiraga tolop chabagi thabak chathaba yauriba asi mari lenaba singa yengsinba matam yaure wafam asi Manipur Alliance for Child Rights ke convener ke Pradeep Kumar na ngasi Hotel Imphal da pangtokpa Status of Rights to Education in Manipur haiba consultation program haudopagi thoromda haikibani Manipur Alliance for Child Rights na Child Rights and You Cry Kolkata ga punna khusamna na pangthok pathoram aduda ZDO Zone 1 Gopi Mohan ZDO Zone 2 H Hema yauna mari leinaba miyoi sing sarya ke nomugi oiba consultation program aduda Mahiroi gi sansthan oja sing amadi Mahiroi kya na sarya ke Cry gi mihut Asne Kumar Ghosh amadi Jelam Chowdhury na Rights to Education Status State and Nations amadi RTE implementation status ki matang da wangang ke Manipur Alliance for Child Rights ki convener ke Pradeep Kumar na Rights to Education na Manipur gi mahitam liba Mahiroi sinda kaya yamna kanaba pibage amadi ningthina chalaiba ngamlibra habagi matangda nainaba chumgani elementary school singda leiriba angang singda phangpham thokpa sing phanglibra oja singna Mahiroi sing mahitam bibagi mahuta anekpa mi thamduna school kahanba thawong asi achumbra haibasi nainaba changi elementary school da oja singi school kabagi chang khangnanaba biometric tawbagi tangai fadaba leiri haiki Planting of teachers, Ojagi Simbam Sango Bui Tabak Masi Yam to me in Divam Changi. Where Masi illegal election lower hand and no minor with among the biometrics attendance. It should be introduced in all the elementary schools in the state. Sina Swina sect over that Kudum Jagani accountability say Hangalam and Pogani and Kanjay. Wabagai Kendra gi oina Block Mahila Congress ki mass enrollment amadi Mahila Congress ki matang da workshop amang ngasi Kendra sigi MLA Fazur Rahim ki residential quarter Babu Parada pangthokre tharomadu da MLA Fazur Rahim Manipur Pradesh Mahila Congress Committee ki President RK Ranisana Block Congress Committee ki President Rahimuddin na maruiba musing on sarugya ki Wabagai Block Mahila Congress Committee ki thawpuna naba
Sanahanbi Devi, Miss Rina Amadi, H. Gitabu, Matangsina, President, Secretary Amadi, Treasurer, Oina Kankre, Tarong Gamari Lenana, MLA Fazurehimna, Hausuki Matanda, Nupi Singi, Achowa Taudang Labina, Nupi Simbu, Mapanga, Kankaran, Batangai Fadi, Haiki, Manipur Pradesh Mahila Congress Committee ki President R.K. Rani Sanana, Nupi Singha Sakti Sinabaga Loinana, Mikhalda Nupi Singi, Akanaba, Set, Kaltuna, Tambagi, Kudung Java, Fanglaga Dabana, Nupi Sina, Ras, Nijida, Mai, Onsin Bagaloinana, Congress Party, Mapanga, Kankaranaba, Hona Minarasi, Haiki. Pina masana thona phana any election da mayam ko ba reservation nataba congress ki oiba reservation nupi sigi 50% pini hai thabne digi national council meeting si lo ko khabne ma adunati ai ko isu ba nupi da right mane hai tana so kokna boni matam dulla e Mr. World title Laurakraba Dr. Santi Kumar Miteibu Amadagi Maikei de Taramna Opagaloina Tagat Pafundoli Hari Amadana Tadro Cherol Asina Lamdamasi Mai Purak Liba Dr. Santi Kumar Bu Manipuri Chief Minister Cabinet Minister Amadi Yaski Official Yauna State Ki Thakto Otuna Ikai Kumnaba Chumbra Haina Khali Hari Imphal Municipal Council ki Councillor Singda Laloba Lupkharana Sel ki demand Taurakle Haiduna Wakat Mipam Phamkhiba Adu Imphal Municipal Council Elected Ward Development Committee Members Forum da Khangalamba Leite Haina Forum ki General Secretary S. Santos Nangasi Paumi Singda Fundokre Ward Khudingmak ki Councillor Singna Chairman Oiba Ward Development Committee ki Khuthangda Paisa Thadaraga Ward Singi Jakho Tharangi Thabak Paikhalamba Adu Mamangda Councillor Singna Thadarakliba Paisa Adudagi Chada Kumanga Lahoraga Lemhoriba Sing Adusu Lalolup Singi Sel Khaini Haiduna Paisa Amuk Lahoraga Councillor Singna Lemhoriba Paisa Sing Adusu Jakho Tharangi Thabakta Thadadabana Prajana Ward Singi Members Singda Lana Unanabagi Machaga Mo Ohele Ward Development Committee na Thabak Amata Paikhatpa Ngamje Lalobu Singna Selgi demand la I Haina elected members Singda Khangalam Dabasi Karimaram Gino Councillors in elected members in the cooperation Piba Wali Masigi Manunda Kari Lebage Masigi Matanga August ki Tang Marida all Nambulen the Leba Forum office to make Masupang Tokani High K. Sen ki demand at also about Lalo Lupsina Toropole Haiba Maramdu Haiba committees Sinda Adugumba Sen ki demand Toropa Singal Noles Kanamta elected members from the Su Hanan Masulete Adaga nominee the members in the Su Haiba meeting Togana councillor na chairperson of the Ward Development Committee ki Haisi Mokoina meeting Togana Sugumba Lalo Lupsina Koida water What is the Mukta Tadariba Kansinga development of Navada Tadaribada Masibukta Sen Gidiman or Palative. Lekidabamyu Amagi Strada Karmagamari Lena Sankitan Gisanaraba Pungeba Madi Sapasing Nelabamatunda Rubragagi Kanguna Oina Salagani Haina Haidoropabu Manipur Inat Kamba Loop Nayaning the Bafundokre Masi Matanda Palace Compound Leba Iboyama Sanglenda Pangtopa Paumisaga Unavada Manipur Inat Kamba Luki Wangangloi Nabawarepa Padmasri S. Thanil Guru L. Lakpati Amadi Guru N. Siam Chan Susaryaki Padmasri S. Thanil Fundokibada August ki Tang Ahumda Wangkhaida Karma Amagi Damak Makoi Ahumda Barton Laki Madui Matungda Makoi Ahumda Tongan Tongan Wafam Sing Yumang Bayauri Karma Du Tokpatare Amadi Rubragana Mahut Silagani Haiba Wafam Sing Tamlamduna Karma Dugi Damakta Makoida Hana Hairama Wafam Sing Adu Toklagi Haina Kangalam Kibani Nabawarepana Makoina Sahaningba Mioisinda Isai Sahan Bada Karisu Akaiba Late, Lubasina Egg Amagi Makada, Lamdamasida from Sakwana Sakpayaro Hakibu from Lake August Kitang Home Asi, Lubasina Hariba Matam Adufa with the Yodri, Adumoina Miam Ikai Kumnariba Oja Home Asida, Uliba Tawong Asidi, Lubna Tarina Laude, Inabu Ikai Kumnadaba Tawongi, Hiramas the Lubna Akama Miang Jangani Haiki. Treatment. Adumani Yam, the Karim Katana with the Quesida. Manipuri not can be looking like a Dagiti, a two initial Tomani and a low to Bungamde, Maramaduna, Masikarito Wiabage, Hari Batabasida, looking like a Dagikarito Wiabage, Ibagi, what is the Equayam, put the name in Jagani, whether we Tabako and Ayang Pali Road Park Topagi Matanda DDK Bailan Porompat Machindagi Hauraga Lamnong Bazar Fawda Leriba Sorok Asiga Hek Tangna Bada Leriba Nakal Animaki Mui Kiana Mifam Pantokre Lambi Meadegi Foot Yankayang Kailoga Foot Chama Paktokadoriba Asina Lambigi Nakal the Leriba Patadar Singda Tengadoriba Awabasing Asi Yambiraga Sarkana Foot Yankaida Hantavina Bat Sarkada Haizaba Haina Warep Lokre Wangkai Ketelgi Akoiba Yauna Andro Parking that non Kazitang Chubda
toina thokpadagi mioi kyana awaba tatana mayoknariba asi mari leinabasingna kohananaba honaraktabadagi Wal United Club Wangkai angom lekaina sinuna kaithelgi akoibagi fibamsing sengdokpa amadi iramna la phomjilambasing JCB sizinaduna sengdokre Wangkai kaithelgi akoibada dukan fambasingna nala mathakta kupsinduna pot yonsinba amadi workshop oisinba kayasu takthokre Club asiki member amana phongdorokpada nong khajitang chubaga ising thumbagi awaba mayoknariba asi koknanaba paikhalakpa thabak asida miyamna mating pangbiu dukan famlibasingnasu drain mathakta kupsinduna pot yonbagi hainabi thadokpiu haike मसी यम नित न क्लीन कर दिरेगा सोरोक में आदि सिंह चुंदल लगा अजो सोरोक से लाल लगा सली बक क्लास का पीरी बा आयत पर अपन पुन मक्तो अजो अमु अन्न थोन दन बगिन मक्तो बाय पुन बंगना अबगी बिजनेस तो पीरी बा अमरि लागे ताबी पुरा बाय पुन बंगना मदु की यम लून नाना बाय बस सोरोक से कंगल लगा थमन बगी मानम दु देगा मखा चचबि हाय बा JDO John Tugi Manungda Leiba Awang Kongpal Maloti Primary School da SSA gi Makada School Uniform sing Yenthokre Thoramadu da JDO John Tu H Hema Yauna Mari Lenebasing Saruyaki SSA gi Makada School Uniform Khakpi bagi Mathakta School Asina Khong Amadi Atay Machak sing Hapchinduna Piki JDO H Hema na Afabam Hero Uhan Bada Ojasing Amadi Mama Mapa Singi Charba Thodang Lai Haiki Jiribam subdivision asigi manung chana leriba Barak Circle ge Soto Bekra da leiba Soto Bekra High School da lemna laying bagi ke mama pangthokre mui chamakun hen bana layang ki loina na hida langthang sinsu lemna piki Boro Bekra da leiba Primary Health Sub Center na sinduna pangthoki ba lemna laying bagi kem aduda saruya ki ba Dr. Bijoy Chandra na phongtoki ba free medical camp asi Manipur government ka Karuna Trust ka Memorandum of Understanding signed Taukibagi Matung in a game as Sipang Topani Haiki. Samurong Nagar Panchaki Manung the Leba Ward number 1 the G8 Fawagi beneficiaries in the BPL Gimakada Leva Singi PDS Kipola Maru Oina Cheng Sing local MLA Lukoina Yantokre Haina Fundoki Wafa Madu Aranbani beneficiaries in the Amata Fangde Haina Nagar Panchayat Asigi chairperson councillor Amadi members in the Fundokre Wafama Singasi Manipur Press Lab the Pantokiba Pamisinga Unaba Amada Fundokibani beneficiary and in a Fundorokpada MLA na Cheng Yantole Haizaragasu Fangbalati Fundoki Luina BPL gi ad hoc oina additional list sarkar gi thabak tawbadagi pension fangduna lereba miyoi singi mingsu yausilamde haina mara sikhi councillor singna fongdorakpada praja singda fangandriba cheng sing adu fangananaba mari leneba singna honabiu loinana mari leneba minister consumers affairs food and public distribution amadi chief minister na hiramasida miyeng changbiu haiki matang da bagi beneficiaries singna cheng ye thokra na maneban MLA na mo AC na habi gi bidu beneficiaries singda amta phangamdre Maramaduna High Simai Leba, Minister Minister Ning Jimin Biraga, beneficiaries in Staff of Matamda, saying Jimina with the Muta, Yaning Jaminaba, Drug Lana season of a thing and Honabada Sana Konabagi, Yo Kankatanbagi, Tangai Fadabale, Haina, Manipur Air Squadron, NCC, Infagi, CO, Opendrona, Lamian Basang and the Pantopa, Animal Jimgi Taramatusiba Foundation Day, the High Grade, Taramaduda, ISTV News Editor Helen Romaibam, Mr. Wall. Professor N.G. Santikumar, Asian Bodybuilding Gold Medalist and Kishan Senior Finance Service Education S.N. Suranjay Yauna, Miyokana Saryaki, Taramadu the physically challenged or Rebesinda Achamakudo Piki, Taronga Mari Lena Wanga Kibasing the Fondona Kibeda, Landamasida Mayakaba Dragna Landara Padagi, Miyokea Mayakaba Dragna Puduna Lady. Asigum film sing asi Tenanaba, Honabada Lamdam Asigi Musing a Chapsaba Philip, Ama Lahodrabadi, Lamdam Asigi Musing, Mutkibayabagi Fibum the Lady Haiki. KSS Opendrona, Sana Konaba Havisi, Masamu, Fana Tam Bakatanatana, Nisadagi Laptona Babachakamasu Heli, Nisadagi Laptona Ladavadi, Society Asi Afaba, Chakapa Ogani Haiki. But we have to voice our concerns. When we vote, next time when elections come, when we vote, when we cast our votes, we have to think carefully on whom to make our rightful leader. Who will address our problems, who will understand us, particular to this place. That's how the problem of this place can be solved. Tungda Safabasingi so amasu utki. Kaisam Parliamentum Lekai the Labour Infra Rising Club Kisang Nangasi IMC Ward number Mapangi Old Expension Singin Tokre Toromadu SBI Pauna Bazargi Business Correspondent Nandarani Susaryaki
Nambol Police ki OC Prem Chana Nambol Laitonzam Youth Club amadi lamdam adom ki Mahiri Singaloina ban Mahosab ka mari leinana Nambol Pathabi Lambida Ujara kaya thakre Ujara thaba aduda Bisnupur ki SP Radeshyam Dr. Samungo amadi Nambol El Sanoy College ke principal oramba Mongjam Ibohol na chingba miyoisina luchingduna Ujara kaya thake SP Radeshyam na fondo ki beda upambi ama yandringai da Ujara anidagi ahum fawba hana thagadabani Praja amadi police na punna khusamladuna uthabagi thabak pangthokpa asina police amadi praja singi marakta nungshinana lei haiba utle police amadi praja punduna pangthokpa yaba thabak thoram sinda district asigi police na angama mateng pangani haike tumna la ka ko hore ido mayam khallaga apoi we must do something ahwa thobak tawdi apoi la ka generation si ki mamang ido apoi nene da tumna la ka hoge na hore patara patidre la ka je than ma se mai se apoi society ki samaj ni miyo emoina citizen amoina apoi ka montoi Megi tang tarani thoidegi Hangang Block Congress Committee na MLA N Biren gi liching makhada Kendra asigi manungda paksana uthabagi thabak chatharapa adu July gi tang 19 da loisingkhre Laifam Kunong Mamang Lekai Community Hall da pangthokiba loisimagi tharam aduda MLA N Biren Hangang Block Congress Committee gi President Nandalan Angomcha yauna miyo kyana saruk yakhi Boro Bekra Police Station ki second OC Sorokhaibam Lokendrana Ekhogi Jiribam Paumi M Romeo da Masakhangdriba Atangma Makal gi sa oigani thajaba sa makal ama sinarak le hari Hauzik sa asi All Jiribam Working Journalist Union da leiri Mari leneba authority na sa asi lobinaba Mobile number 9612901529 natragana 8974381686 da pau phorang naba khangalali Anganwadi Association Surajampur District na sinduna Anganwadi workers amadi helpers singi pitok tana lediba honorarium athuba matamda pithopiyo haina rally ama chalaba matungda Surajampur gi DC da memorandum ama pisinkhre association asina talibada bising mari leneba singna athuba matamda positive oiba thabak paikhalaktrabadi makhata na khongjang chatsingani hairi Manipur da hal marmal tangna longmi singda yoliba asigi matangda Plain and Hills Development Organization na pen da wafam phongdopga loinana khabar dagi har logodra Minister MLA amadi DAO dagi logodra dealer amadi agent dagi har logodra haina hanglali Agriculture Department na har yon be yare haiduna certificate piduna dealer amadi agent sing leina Minister MLA amadi DAO na har yon be thabak tahoning de hari amaromda urea bag amada lupa chamri ge yankhai dagi chamanga da yoliba asi kadai dagi no haina lomi sinmi apunbalu Manipur na thadropa cherol amana hairi agriculture ki office ta amadi har gi godown da kayara hana chatuna har pina na bahar bada har leite haraga MLA minister khatagi oina pibagi thawon chathare hairi sarkar na lepkraba mamal khangna lalon bakadana urea bag amada lupa chamri ge yankhai dagi na chamanga fawba yoliba asi Manipur sarkar na yengsimbiyo haina khangalali MSF head office ki miyeng makhada ekhoi larik ningthina tamsi haiba wafam ga mari leinana MSF Thawbal district na Lilong branch ki miyo singa kusamna duna Lilong kendra gi manung dalaiba primary amadi upper primary gi fibam yengsingkre school singi fibam ningthina leiram daba kaya thengnarak le hari mairi singi midday meal pijaram daba amadi school manung da napi wang na horamba thengnarak le haina khangalali MSF ki makei dagi senga kana school singa sibu video amadi video ane kusinaraga Asu matam da mi engin than bi haina MSF Thawbal district amni Lilong branch ki makei dagi nono puchari Kalching Police Station ki manung chanba Fundrei Kombirei Park maya da leiba check ahingba saba farm amada hand grenade ama leirambadagi Kalching Police na asoi angam yaudana lakhakre farm asi Hairo Part 2 bazar dagi elambung gopi ko bomiyo amagini ngaseyo pungni panom taba matamda plastic khaw amada aiba cherol amaga loina na bom adu leiramba thengna kibani aiba cherol aduda KCP malemngan bahaina thabaga loina na number asida pau fauna si haiduna iram ke hairi kanagumba lup amatana mangonda wafam amata harakiba leite haina gopina hairi Sumang Lilada Yai Masaba Haina Miam na Kangnaba Yumnam Inakunba Lekidabada Manipur State Sumang Lila Council na Awaba Form Galoina na Maki Mafam the Ikai Kumnaba Utkre Konjeng Lekai Kona Tabi Lekai the Labor Mayum the Pangtok Batorum the Council Gi Academy Subcommittee Gi Chairman Warepanaba President PS Gunachandra Sharma Amadi Lilaroi Kyana Saryaki Council Secretary Hemantana Ina Kunbana Lekidaba Asi Manipur Gi Sumang Lilada mention Bangamlaroi Daba Awaba Maledagani Haiki Indian Army ki Colonel Ajoy Chowdhury amasung MLA amagi macha yauna lupa crore kumangarong gi drug kona na farabasu thamari chupna charge thangalaktabadagi bail da thadokhibabu yaningdaba phongdoktuna Students League Manipur na changsil pakhongjang asisu leptri asisu tongan school kaya da mahiri singa wakan mifam chathaki
माइनर इरिगेशन डिपार्टमेंट की वर्क चार्ज अमदी मास्टर रोल सिनमी सिंगी था तरा हेन्ना तोलो फंगदबगी मतंगदा चंगसिंगिबा खोंजंग अदु माइनर इरिगेशन की पार्लियामेंटरी सेक्रेटरी के मेगा चंद्र यावना मरी लेनबा ऑफिशियल सिंगा वारी सानबदगी जुलाई की तांग 38 फाउ मनुंगदा मखोयगी अवार अपासिंग पिथोकनी हाइना खंगंख्रबसु ngasi फाउबदा थबक तो ओंथोक्ट्री जुलाई 38 फाउ मनुंगदा यानखिबा वाफम सिंग थबक तो ओंथोक्ट्रबदी लेपखिबा स्ट्राइक अदु मखा ताना चथरकपदा ऑल मणिपुर इंजीनियरिंग डिपार्टमेंट यूनियन काउंसिल सवकनी हारी All as pension fangliba miyoi singbu social welfare department amadi bank authority na tathi tawaina toriba asi Manipur People's Party Youth Front na taraina lawde hairi ing lisini tarahumdoi ki June tha fawbada Indira Gandhi National All as Pension Scheme gi oina June tha fawbada tha kunmari gi senfam lupa lising mari ga chanipan bifam thopa du sumna tangi tha nipan khaki senfam lupa lising amaga chatruk bank account ta changhali jahi mari fu helaba beneficiary gi oina lupa chamapan habliba adusu tasengna jahi suraba singda haptraga jahi suriba singda hapa yaure haina cherol asina khangalali Indo Myanmar border की फेंसिंग तौबो मतमदा मणिपुर की लम सोई हारिबा असिगी मतंगदा मणिपुर पीपल्स पार्टी ना भारत के प्राइम मिनिस्टर की मियंग चंगबिनबा अहिब चेरोल थाखरे चेरोल असिदा मणिपुर प्रजा मियाम की अपामगी मायोक्ता फेंसिंग खाबगी थबक चथरिबा असि अतोबो मतमदा लेफंदुना नियम चुमना फेंसिंग खाननबा खंगंख्रे हारि Imphal Jiribam Lambida Ngarangdagi Thorakiba Tata Truck Chamapan Humfugi Manungda Ngasi Imphal da oil tanker Yankaitaro LPG bullet Tarataret Amadi Cheng Amadi Cement Puba Tata Truck Chamago Humfu Imphal Yorakre Tonga Tonga Bapolam Yawa Gari Kaya Awang Kulda Panduna Lady Hauzik Sanabagi Pau ngasi sanabagi pauda sepak takraw Federation of India ke minyang makhada All Manipur Sepak Takraw Association sinduna sathariba sub junior national sepak takraw championship ki ngasi sanakiba sub junior girls ki double event ke final da Kerala na Rajasthan bu set ahum amada thoiduna winner oikre aduga sub junior girls doubles ki final match na UP na West Bengal bu set ahum sinoda thoiduna UP na doubles ki winner oikre East zone ki Women's doubles की final दा मणिपुर ना नागालैंड बु सेट अहुम सिनोदा थोइदना मणिपुर ना ईस्ट जोन की नुपी की doubles की विनर ओइबंगम क्रे मणिपुर ना लोकिबा पॉइंट सिंग अदुदी 35-3 अमदी 35-3 नि सब जूनियर Boys की ग्रेगु इवेंट के सेमीफाइनल मैच दा मणिपुर ना नागालैंड बु सेट अहुम सिनोदा थोइदना मणिपुर फाइनल चंक्रे मणिपुर ना लौकिबा पॉइंट सिंग अदुदी 35-9 नि अनिशिबा सेमीफाइनल दा दिल्ली ना कर्नाटका बु सेट अहुम सिनोदा थोइख्रे फाइनल दा मणिपुर अमदी दिल्ली लंबा तौनरगनी इस जोन की मेंस रेगु इवेंट दा मणिपुर ना असम बु सेट अहुम सिनोदा थोइदना मणिपुर ना इस जोन की मेन रेगु इवेंट के विनर ओइख्रे मणिपुर ना लौकिबा पॉइंट सिंग अदुदी 35-3 35-9 Canada da laliba August ki amadagi mari fawo pangthokadariba junior amadi under 23 World Canoe Championship ta saruk yanabagi damang India team da Manipur dagi paddler manga amadi India team gi coach ani khalali makoi adudi Chingching Arabam Gyanjit Sonia Devi loinana Nanau Devi ni India team gi coach oina Johnson Singha amadi Jayanta Kumar bu khalali hairi Amfana Sindra Kumalampak Artificial Turf Football Ground the Chathari Betrama Thorak Shuba Sub Junior Girls Inter District Football Tournament King Asisana Kiba Matsta Imphal West District Football Association and Imphal East District Football Association bu goal tare Sunoda Thoikre Imphal West District ki goal tare adu en Ratan Balana goal mari en Borkainiana goal ani aduga on goal na PH Anjanana goal amachan ki ground asimatada Amfana Sindra Chathari Junior Girls Inter District Football Tournament ke Matsta Imphal East District Football Association na Imphal West District Football Association bu goal ahum amada maithiba pikre Imphal East ki goal ahum adu Zenia na goal ama aduga S Ranjana na goal ani chandra mai pakibani Hello
Sengmaida Imphal West District Football Association asinduna chathariba All Sangita Memorial First Division Football League match ta YWC Langthabalna HNSC Hauraibibu goal taruk sinoda thoikre anisuba match ta YUC amadi Ipsa Yumnam lekai goal amamam chanduna draw chatkre Manipur macha Jayanandana Captain Oiba India ki team na under 16 South Asia Football Federation Championship ki winner oikre Nepal ki Kathmandu da ngasi yumbu oiriba Nepal ga India ga sanakiba final match aduda India na goal ama sinoda thoiduna winner oikibani India ki amata ngairaba goal adu Zerilal Rin Jalwana chankibani India ki team aduda Manipur dagi M Dhira Singhana goalkeeper K Kisan Singhana defender forward ta Laisram Bideshwar Singha aduga M Jayananda Singhana final match asigi team captain oiduna India na championship asigi winner oiba ngamkibani ngasigi oiba ingasagi pau pizari ICAR lamfel patagi fangwa pawi matung ina ngasigi khwaidagi saba degree Celsius 38.8 khwaidagi ingba degree Celsius 2.2 nungsita yawba ising manil gi chang ayukta chada marfudra humdoi nunthilana chada humbudra humdoi nongjugi chang millimeter 9.3 ni Let's look the Maru Pamukana Pizari. Higher education Gimatanda Minister Okendrona Haikiba Wafam Tabatamapungfano on Topangam Jehaina de Samna Fondokre. State Asida Wildlife Protection Act Nintina Chanabangam Dabadagi Chingi Lamda Lamnakisa Uchesing Leptan Hatopiri Amadi regular course Lobada Hana Contractor Level course in the Hena Kudung Java Pigani Hana Saigi Director General Gigi Thompson up Fondokre. Nasi the ISTV Manipuri Pau Matasa Sinzari, meaning W Sumukana Krumzari.